Akaswani Imphal, Ningthoukhongjam Suni na pau pazari. Mukhyamantri Yumnam Khemchana Laibak Sin Betungna Chathariba Human Papilloma Virus HPV Vaccination Campaign Thoramda Video Conferencing gi kutangda saruk yake. Rajya sigi oina Imphal Zilla gi Janims ki auditorium da pangthokkiba thoram adugi mangoinana Mukhyamantri na Rajya sigi tongan jilla singi maternity service ki damak ambulance kuntra humdoi lamthaki. Rajya sida nupi singna angang unabada kudongthiba thohonbadagi ngakthoknabagi thaurang asi paikhatpani ambulance asi pung kun mari mathau tawgani miron bi nupi sing amasung angang singbu asoyangam thoondanaba sarkar asna thaurang asi paikhatpani. Mukhyamantri na Janims Hospital gi doctor nurse amasung beneficiary singa unaduna wari sanaki. Hospital asigi manungda hauzik samjiliba lambi singsu yengshinki. Mukhyamantri Yumnam Khemchana hairi innovation bu pungning thagotuna bigyan gi lamda henu khumang chawsinnaba amasung Miyam gi yaifanabagi damak tijin humjin ba tawriba miyoi singbu tengbangsi. National Science Day numit ka mari lainana social media da thagatpa warol amada siri Khemchana hai Baigyanik sing researcher innovator amasung academician singna honarambagi maheina miyobagi punsida nungai yaifaba ngamlibani makhoigi kathokpa amasung honajaman adu matam suppada ningsingduna lairagani. Bigyan gi oiba angakpa thodok singna miyobagi punsi asi matam suppada nungai yaifana soida ngamdana leiba oirashanu. Ferjol Jilada Itihasik Oiraba Digital Census Lisingani Kuntaret Pangthoknabagi damak miyambu bhap tanbagi thoram paksana pangthokpa hore. District Administration na Ferjol gi Cherol amana hai yungkok tibagi thabak sahiyasigi April 13 tagi hauraga May 15 phaw chathagani. Rajya Sarkar na sinba thoram asi Parbung Khulda ngarang pangthokki amasung ngasina jila asigi DC office ta pangthokki haire. Vikshit Bharat Guarantee for Rozgar and Ajivika Mission Gramin VVG Ramji Eki Matang da Sup Miyambu Bhap Than Bagi Thoram Pangthokki. Pradhan Mantri Narendra Modi na hairi Rajasthan asi Saukhotpagi Anoba Lambi da Yang na Changsilagli Sarkar asina miyam da phangangani haina khangangiba khudong chabasing adu tapna mapung fahalakli. Lamdam asigi Ajmer amasung Puskarna lam koibasingi pungning chingsilli. Lam koibasingi damak lambi thong phahanba haibasi yamnamak tangai phade. Masina mafam masida mi lakpagi sang hengani lam koiba miyoi sing marang kaina laklabadi mafam masida hotel dukana chingba tongan ba lalolitik tohom sing hen hangdokpagi kudong chaba leiragani. Pradhan Mantri Narendra Modi na Ajmer da lupa koti lising 13 marfugi sakot thaurangi project kharana sanga khare kharana urep uyung tamkre. Pradhan Mantri na sarkar gi tongan ba bibhag sing da nauna thabak khalaban naha sing da appointment letter sing chu kusinaki. साथ 21वीं सदी का 1/4 हिस्सा बीत चुका है। आज का समय राजस्थान के विकास के लिए बड़ा महत्वपूर्ण है। भाजपा की डबल इंजन सरकार राजस्थान की विरासत और विकास दोनों को साथ लेकर चल रही है। हम सब जानते हैं अच्छी सड़क, अच्छी रेल और हवाई सुविधा सिर्फ सफर आसान नहीं करती, वो पूरे इलाके की किस्मत बदल देती है। प्रधानमंत्री ने हाई हंदक मालेम की ख्वाइदगी चाउबा AI मिफम दिल्ली दा पांगदोखरे मालेम की तोंगान लेबाक सिंगदगी मकोक थोंबा मियोई सिंग मिफम असिदा सरुक याखी। उपराष्ट्रपति CP राधाकृष्णन ना हाइरी यूनिवर्सिटी सिंगना रिसर्च एंटरप्रेन्योरशिप अमसुंग इंडिजिनियस नॉलेज सिस्टम की इंजिन सिंग ओइगदबनी। नई दिल्ली दा दिल्ली यूनिवर्सिटी की चाम अनीसुबा कॉन्वोकेशन दा सरुक यारदुना उपराष्ट्रपति ना हाई आत्मनिर्भर अमसुंग विकसित भारत असी मियामगी अपुनबगी वाखलोन खांगबकनबा इनोवेटिव स्पिरिट लेबा अमसुंग कॉम्पिटेंस ओइबना तंगाई फदे मांगना हाई ngasiगी थौरम असिदा सनागी तकमान फंगलिबसिंग असिदा चाद हुंबुद्रादी नुपी महिरोइसिंगनी चाद यांखै नुपी महिरोइसिंगना परीक्षा असि पास तौखी। साइंस अमसुंग टेक्नोलॉजी मंत्री डॉक्टर जितेंद्र सिंह ना हाइरी साइंस अमसुंग टेक्नोलॉजी की लमदा भारतना मालेम असिदा अचौब थौदांग लौरी। तिरुवनंतपुरम दा पांगथोकपा थौरम मंत्री ना हाई हौजिक ओइरिबा भारत असि मसाना मसाबु अचेतपा थाजबा थंबा नहासिंग अमसुंग लेपा लेतने टेक्नोलॉजी की लमदा मांगजिल थारकलिबा असिननी मांगना हाई भारत दा हौजिक स्टार्टअप लाख अनि हेना लै मसिना मालेम दा स्टार्टअप की लमदा अहुम सुबा मफमदा लैरे पाउ लोइजरे।